Arambai News Guwahati da Mithilongi pau tabiriba singbu ihan handu muktada chingangbam Susitrarani na kurumjari. Hojik pungpam asi fawbagi oina maroiba samlapa pau khara longminarase. Asami singi senglaba dharmagi oiba mafam Batadwa thangi akoibada lairiba kilometer nipana khonba lamda state asigi lehau cha nataba habidi indigenous nataba community singda lam leiba yonba thingnanabagi ain ama yamna thunamak chatna halagani haina Assamgi CM Himanta Biswa Sarmana lauthokre. Hariba egasi chatnadriba fawba non indigenous community gi miyoi singda lam leiba yonbagi matangda ayaba pidanaba Nagaon district commissioner da instruction pikre hainasu CM na makhatana fongdorakle. Mathang chahigi February tha phawbagi manungda di Assam Assembly da law ama soidana pukhatlagani su hairakle. Matam kuinagi mamangdagi tanduna lakpa Barak Tampagasi Assamdagi tokhainaba dabiga mari lenana ngarang September kunmari Barak Democratic Front BDF ki chief convener Pradip Dattaraina luchingba miyoi mangagi khutpu ama Kolkata pangkhre. Hayeng September kuntaret ki nungthil Kolkata Press Club ta paugi mifam amak phamduna lebagasi gi tongan ba political party sing CSO sing amadi intellectual kayagi pungning chingsiladuna BDF na changchiliba khongjang asi mai paknaba democratic way da mathang thabak paikhatlagani haina Kolkata dagi VDF ki convener oiriba Khaidem Kantana thadorakpa press note amada khanghalakle. Manipur amadi Kasargi Chilinau Singh Pullaga Semba Paugdampham WhatsApp group amadi Ngaklo Miga Kusamnaduna handak social media da viral oikiba Moirang Kuno Santhong da leiba relief camp ta analayengi hidak langthak chana thaknaba potlam sing amadi angang singi boy kolom na chingba mateng pangkhre. Hariba kemasi da lehobai Chilinau Singh na makoina mayok nariba awaba kayabu paugdamlakladuna makoigi hanagi punsida hanjil halaknaba lengaki meeting amadi pukning chingsilakle. Haukiba September kunmari Nongmaijing numit Hozai district ki apunba apokpa marup Thausang masasing amadi Malem mitei ima lup Hozai district ki apunba mifam ama Lankada phamkhre. Mifam da MLPCC amadi Maifana pauche da mayeki matangda ahan tarani thoi haunasang apokpa marup ki mayokta thokiba warol sing adubo akanba moongda yaningdaba fongdokhi amadi laibak thibani hairakle. Mifamda lanailup kharana nampuda mitei asengba mayek mitei yelho mayekpu namthanaba hotnarakliba si laibak thibani asigumba achumba asengba mitei yelho mayek ki lambida yesinbiriba khurou thangbagi thabagasi MLPCC amadi maifana chingba lup amatana tawbiganu achumba mayek mitei yelho mayek sagatminasi haina mitei namaki mafamdasu appeal tawrakle. Mifamda ima chawbihan senjam thongamba ima sidabi amadi yambem poklena chingbana wangangke numida simaktada mitei yelho mayek sandokpa amadi kanbalup asamna senlangduna yambem Indra Kumar na mifama pu oiduna Kasar Singer bondasu MLPCC amadi maifana mayeki matangda fongdokkiba wafamadu yaningdaba fongdoktuna ahan haurongbam hemango huirem nandababu laisram Gauranita ina chingbana wangangke Thobanglu Hantarani Thoi Honasang Jari Bonta Natana Betsara Kanchanbari Tripura Apopamarup Meghalaya Apopamarup Golagha District Apopamarup Nasu Mayaki Matangda Handak MLPCC Amadi Maifana E Pauda Apopamarup Hantarani Thoi Honasangi Mayokta Fongdok Hibasinga Dubu Kanla Pendaba Amadi Yaningdaba Fongdorakle. Ngarang ning thokaba numit mitei irol yek loina silon apun balup milal kasar pana loisang bon tarapur Assamgi president M Babato na mifama puoiduna mitei mayek tambagi certificate intokpagi thoram pangthokre thoram aduda chief guest oikiba Dr. H Rajmani special guest oikiba president S Manjor guest of honor oikiba nongthangleimagi president H Bimol na chingba miyoi singa mitei mayeki maramda sugaina wangangke thoram asida bon tarapur high school bon tarapur MU School, Chowton Singh Manipuri MU School, Pranab Nanda Vidya Mandir, Bontarapur gi Satra Satri, Chamago Humfumangana Chingbada, Numit Tarani Chupna, Mitei Mayek Tambagi certificate sing Yentoke. Loinana, Takpi Tambiki Bauza Singh, Thonagzam Hembabu, Tokchom Navachandra, Sinam Ongbi Ibemcha, PH Binoya Amadi L. Bebitana Chingbada Milal Kasar Pana Loishangi Secretary Mutumongbi Dr. Satyabatina Pina Chingba Kudol Tamduna Ikai Kumnabasu Udki Haina Publicity Secretary Sirdi Haurong Bana Thadorakpa Chirol Amana Kanghalakle
ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 23 ꯑꯒꯔꯇꯂꯥ ꯁꯨꯄꯥꯔꯤ ꯕꯒꯥꯟꯒꯤ ꯗꯁꯔꯠ ꯗꯦv ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯗꯂꯤꯠ ꯁꯥꯍꯤꯇ꯭य ꯑꯦꯀꯥꯗꯃꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯂꯝꯌꯥꯟꯕ ꯑꯒꯔꯇꯂꯥ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯗꯣꯛꯇꯔ ꯕꯤ ꯑꯥꯔ ꯑꯝꯕꯦꯗꯀꯔꯒꯤ 152 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯗꯣꯛꯇꯔ ꯕꯤ ꯑꯥꯔ ꯑꯝꯕꯦꯗꯀꯔ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯏꯪ 2019 ꯂꯥꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯑꯦꯋꯥꯔꯗ ꯑꯁꯤ ꯐꯪꯈꯤꯕ ꯃꯤꯑꯣꯏ 35ꯒꯤ ꯃꯅꯨꯡꯗ ꯑꯁꯥꯝꯗꯒꯤ ꯗꯣꯛꯇꯔ ꯃꯦꯔꯤ ꯁꯅꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯦꯅꯨꯕꯂꯥ ꯕꯗꯔꯄꯨꯔꯗꯁꯨ ꯑꯦꯋꯥꯔꯗ ꯑꯁꯤ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯍꯥꯏꯅ ꯂꯝꯌꯥꯟꯕꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯃꯥꯙꯕꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯈꯣꯏꯒꯤ ꯑꯦꯛꯇꯤꯡ ꯃꯦꯝꯕꯔ ꯑꯃꯕꯨ ꯃꯔꯝ ꯆꯥꯗꯅ 23 ꯁꯨꯕ ꯁꯝ ꯔꯥꯏꯐꯜꯁꯀꯤ ꯁꯦꯡꯁꯛ ꯕꯠꯂꯤꯌꯟ ꯔꯥꯝꯚꯥ ꯆꯦꯛ ꯄꯣꯁꯇ ꯍꯦꯔꯥꯁꯃꯦꯟ ꯇꯧꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯌꯥꯝꯅꯃꯛ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯎꯈ꯭ꯔꯨꯜ ꯇꯥꯏꯝꯁ, ISTV ꯑꯃꯗꯤ ꯗꯤ ꯐ꯭ꯔꯟꯇꯤꯌꯔ ꯃꯅꯤꯄꯨꯔꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯦꯁꯄꯣꯟꯗꯦꯟ ꯑꯁꯤꯅ ꯏꯝꯐꯥꯜꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛꯄꯨ NACN IMꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃꯒ ꯃꯁꯛ ꯃꯥꯟꯅꯩ ꯍꯥꯏꯔꯗꯨꯅ ꯍꯦꯔꯥꯁꯃꯦꯟ ꯆꯠꯊꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯗ ꯖꯔꯅꯦꯂꯤꯁ ꯑꯁꯤ ꯆꯠꯍꯟꯂꯛꯈꯤ꯫ ꯁꯨꯕꯦꯗꯥꯔ ꯀꯝꯂꯥꯄꯇꯤ ꯖꯣꯁꯤꯒꯨꯝꯕ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯝꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯎꯈ꯭ꯔꯨꯜꯒꯤ ꯖꯔꯅꯦꯂꯤꯁ ꯂꯨꯕꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯔꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯨ ꯆꯨꯝꯊꯣꯛꯆꯗ꯭ꯔꯤꯕ ꯐꯥꯎꯕ 23 ꯁꯨꯕ ꯁꯝ ꯔꯥꯏꯐꯜꯁ ꯁꯦꯡꯁꯛ ꯕꯠꯂꯤꯌꯟꯒꯤ ꯊꯧꯔꯝ ꯑꯃꯠꯇ ꯀꯣꯚꯔ ꯇꯧꯗꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ AD ꯁꯤꯐꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯅꯥꯔꯀꯣ ꯇꯦꯔरिꯁꯁꯤꯡꯅ ꯊꯣꯛꯍꯟꯕ ꯂꯥꯟꯅꯤ꯫ ꯃꯤꯇꯩꯒꯤ ꯈꯨꯜ ꯀꯌꯥ ꯀꯨꯀꯤꯁꯤꯡꯅ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯇꯩꯒꯤ ꯂꯧꯐꯝ ꯀꯌꯥꯁꯨ ꯀꯨꯀꯤꯁꯤꯡꯅ ꯂꯧꯁꯤꯟꯗꯨꯅ ꯂꯧ ꯎꯅꯔꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯃꯩꯇꯩꯁꯤꯡꯅ ꯂꯩꯔꯝꯕ ꯌꯨꯝ ꯀꯌꯥꯗ ꯀꯨꯀꯤꯁꯤꯡꯅ ꯆꯪꯗꯨꯅ ꯂꯩꯁꯤꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯑꯀꯥꯏꯕ ꯄꯤꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕ ꯀꯨꯀꯤꯒꯤ MLA ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯁ꯭ꯄꯤꯀꯔꯅ ꯃꯈꯣꯏꯕꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯏꯃꯥ ꯂꯥꯏꯔꯤꯛ ꯂꯩꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯂꯥꯟ ꯑꯁꯤ ꯂꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯒꯤ ꯃꯐꯝꯁꯤꯡꯗ ꯕꯪꯀꯔ ꯁꯥꯗꯨꯅ ꯂꯩꯁꯤꯜꯂꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔ, ꯃꯣꯔꯦ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯍꯟꯗꯕ ꯍꯥꯏꯕꯗꯤ ꯗꯤꯁꯑꯥꯔꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯂꯦ ꯍꯥꯏꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯂꯦꯞꯀꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨ ꯅꯠꯇꯅ ꯇꯝꯄꯥꯛꯇ ꯍꯤꯡꯖꯔꯤꯕ ꯑꯃꯗꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛ ꯄꯥꯏꯖꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯑꯊꯨꯕꯤꯗ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯑꯉꯛꯄ ꯄꯣꯛꯏ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ MLA ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 23 ꯗꯤ ꯃꯤꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥ ꯇꯥꯟꯅꯈ꯭ꯔꯦ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯠꯇ ꯑꯣꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯃꯤꯟꯅꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁ꯭ꯄꯤꯀꯔ TH ꯁꯇ꯭ꯌꯚꯇꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯎꯅꯗꯨꯅ ꯃꯉꯣꯟꯗ ꯇꯛꯁꯤꯟꯅꯕ MLAꯁꯤꯡ ꯑꯁꯤꯅ ꯗꯦꯜꯂꯤꯗ ꯂꯦꯡꯗꯅ ꯂꯩꯊꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤ 25ꯁꯨ ꯗꯦꯜꯂꯤꯒꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ MLA ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯅꯕꯒꯤꯗꯃꯛ ꯃꯥꯡ ꯊꯥꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯡꯅꯆꯤꯡꯕꯒ ꯎꯅꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯅꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ CM N ꯕꯤꯔꯦꯟꯅ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤꯃꯛꯇ ꯅꯤꯌꯝ ꯀꯥꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯡꯃꯩ ꯑꯃꯗꯤ ꯈꯨꯠꯂꯥꯏꯁꯤꯡ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯍꯦꯟꯕ BSF ꯑꯃꯗꯤ CRPF ꯄꯔꯁꯅꯦꯜꯁꯤꯡ ꯊꯥꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯈꯔꯅꯤꯒꯤ ꯑꯣꯏꯅ ꯖꯦꯜ 2ꯁꯨ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ BSFꯀꯤ ꯁꯕꯁꯤꯗꯤꯌꯔꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯇꯦꯝꯄꯔꯔꯤ ꯖꯦꯜ 2 ꯑꯗꯨ ꯑꯣꯐꯤꯁꯤꯌꯦꯜꯅ ꯍꯥꯡꯗꯣꯛꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯣꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯛꯄꯁꯤꯡ ꯐꯥꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯕꯗꯤ ꯖꯦꯜꯗ ꯊꯝꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯇꯦꯝꯄꯔꯔꯤ ꯖꯦꯜ ꯑꯁꯤ ꯍꯥꯡꯗꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯁꯖꯤꯋꯥ ꯖꯦꯜꯗ ꯐꯥꯗꯣꯛ 9,900 ꯊꯝꯕ ꯌꯥꯕꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯥꯗꯣꯛ 900 ꯈꯛꯇꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯡ ꯏꯝꯐꯥꯜ ꯋꯨꯃꯦꯟ ꯖꯦꯜꯗꯅ ꯐꯥꯗꯣꯛ 350 ꯂꯩꯕ ꯌꯥꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯨꯞꯅꯇꯒꯤ ꯐꯥꯗꯣꯛ 115 ꯈꯛꯇꯃꯛ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯝꯄꯥꯛꯀꯤ ꯑꯣꯏꯅꯗꯤ ꯑꯍꯦꯟꯕ ꯐꯥꯗꯣꯛ 9,000 ꯊꯝꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯖꯦꯜꯁꯤꯡꯗ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯔꯤ꯫
ꯃꯅꯤꯄꯨꯔꯒꯤ ꯃꯣꯛꯁꯤꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯟꯀ꯭ꯂꯦꯝ ꯍꯛꯆꯥꯡꯁꯤꯡꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯦꯝꯈꯤꯕ ꯍꯥꯟꯅ ꯖꯖ ꯑꯣꯏꯔꯝꯕꯁꯤꯡꯒꯤ ꯃꯦꯝꯕꯔ 3ꯒꯤ ꯀꯃꯤꯇꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯤꯁ ꯑꯃ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯔꯤꯂꯤꯖ ꯇꯧꯅꯅꯕ ꯔꯤꯀꯃꯦꯟ ꯇꯧꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯂꯥꯛꯇꯨꯅ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯀ꯭ꯂꯦꯝ ꯇꯧꯔꯗꯕ ꯊꯣꯛꯂꯕꯗꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯌꯨꯅꯤꯐꯥꯏഡ് ꯑꯣꯏꯕ ꯃꯑꯣꯡꯗ ꯗꯤꯁꯄꯣꯖ ꯇꯧꯈꯤꯅꯕꯁꯨ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯃꯥꯡ ꯆꯌꯣꯜꯗ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯣꯛꯇ ꯄꯨꯟꯅ ꯑꯟꯀ꯭ꯂꯦꯝ ꯍꯛꯆꯥꯡ 63 ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯁꯤꯕꯒꯤ ꯃꯁꯤꯡ ꯑꯁꯤ 165ꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯈꯤꯗꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯪꯈꯥꯏ ꯍꯦꯟꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤ ꯑꯗꯨꯃꯛ ꯍꯤꯡꯍꯟꯗꯨꯅ ꯂꯩꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯗ ꯆꯠꯊꯔꯛꯄ ꯁꯥꯏꯕꯔ ꯋꯥꯔꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯥ 3 ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯈꯤꯕ ꯅꯨꯄꯥꯃꯆꯥ ꯑꯃꯒ ꯅꯨꯄꯤꯃꯆꯥ ꯑꯃꯒꯒꯤ ꯍꯥꯠꯇ꯭ꯔꯤꯉꯩ ꯑꯃꯗꯤ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯐꯣꯇꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ರೆ꯫ ꯍꯥꯠꯇ꯭ꯔꯤꯉꯩ ꯑꯃꯗꯤ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯐꯣꯇꯣꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯕ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯨꯋꯥꯡꯕꯤ ꯂꯤꯟꯊꯣꯏꯉꯝꯕꯤ ꯆꯍꯤ 13 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯍꯤꯖꯝ ꯀꯨꯜꯖꯤꯠ ꯃꯍꯥꯛ ꯇꯦꯔꯥ ꯇꯣꯡꯕ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀ ꯈꯣꯡꯕꯨ ꯑꯣꯏꯃꯤꯟꯅꯈꯤꯕ ꯑꯗꯨꯒ ꯍꯥꯠꯈꯤꯕ ꯐꯣꯇꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯐꯤꯖꯝ ꯍꯦꯃꯥꯖꯤꯠ ꯆꯍꯤ 13 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯐꯤꯖꯝ ꯏꯕꯨꯡꯉꯣꯕꯤ ꯃꯍꯥꯛꯅ ꯇꯥꯀꯤꯌꯜ ꯈꯣꯂꯣꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ 6ꯀꯤ ꯑꯌꯨꯛꯇ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯈꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯒꯤ ꯇ꯭ꯔꯦꯀꯤꯡ ꯇꯧꯕ ꯃꯇꯝꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯀ꯭ꯋꯥꯛꯇꯥ ꯀꯩꯊꯦꯜ ꯐꯥꯎꯕ ꯂꯥꯛꯂꯝꯕꯒꯤ ꯈꯨꯗꯝ ꯐꯪꯈꯤ꯫ ꯃꯐꯝꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 6-4ꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯃꯆꯥꯁꯤꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯏꯌꯔꯇꯦꯜꯒꯤ ꯑꯇꯣꯞꯄ ꯁꯤꯝ ꯀꯥꯔꯗ ꯑꯃ ꯍꯥꯞꯂꯒ ꯂꯝꯗꯥꯜꯗ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯔꯝꯈꯤ꯫ ꯑꯣꯟ ꯇꯧꯕ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯁꯤꯝ ꯀꯥꯔꯗ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯂꯤꯡꯒ ꯅꯩꯆꯣꯝ ꯀꯧꯕ ꯑꯃꯒꯤ ꯃꯤꯡꯗ ꯂꯧꯕ ꯑꯣꯏꯔꯝꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯨꯄꯥꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤꯃꯆꯥ ꯑꯅꯤ ꯑꯁꯤ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯕ ꯄꯨꯂꯤꯁꯅ ꯀꯟꯐꯥꯔꯝ ꯇꯧꯕ ꯉꯝꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯥꯎꯕ ꯐꯥꯒꯠꯄ ꯉꯝꯗꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯦꯁ ꯑꯁꯤ ꯍꯧꯖꯤꯛ CBIꯅ ꯄꯥꯏꯔꯒ ꯊꯤꯒꯠꯂꯤꯕꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ CBIꯗ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯌꯥꯝꯅꯃꯛ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯅꯨꯄꯥꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤꯃꯆꯥ ꯑꯅꯤ ꯑꯁꯤꯒꯤ ꯍꯥꯠꯂꯝꯗꯥꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯐꯣꯇꯣ ꯀꯌꯥꯃꯔꯨꯝ ꯐꯦꯁꯕꯨꯛꯀꯤ ꯐꯦꯛ ꯑꯦꯀꯥꯎꯟ ꯑꯃꯗ ꯊꯥꯒꯠꯂꯛꯄ ꯊꯦꯡꯅꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤꯃꯆꯥ ꯑꯃꯗꯤ ꯅꯨꯄꯥꯃꯆा ꯑꯅꯤ ꯑꯗꯨꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯅ ꯐꯣꯇꯣ ꯅꯝꯂꯒ ꯊꯥꯒꯠꯂꯛꯈꯤꯕꯅꯤ꯫ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯁꯤꯒꯤ ꯐꯣꯇꯣ ꯅꯝꯃꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯔꯤꯌꯦꯜꯃꯤ C3 ꯍꯥꯏꯕꯗꯨꯗꯅꯤ꯫ ꯐꯣꯇೋ ꯑꯗꯨꯗ ꯋꯥꯇꯔꯃꯥꯔꯛꯁꯨ ꯌꯥꯎꯔꯤ꯫ ꯋꯥꯇꯔꯃꯥꯔꯛ ꯑꯗꯨꯗ ꯐꯣꯇꯣ ꯑꯗꯨ ꯍꯧꯈꯤꯕ ꯖꯨꯂꯥꯏ 9ꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 11:19ꯗ ꯅꯝꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ꯫ ꯃꯁꯤꯃꯛꯅ ꯇꯥꯛꯂꯤꯕꯗꯤ ꯅꯨꯄꯤꯃꯆꯥ ꯑꯃꯗꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯤꯅꯤ-ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯤ꯫ ꯇꯧꯕꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯝꯗꯧꯅ ꯍꯥꯠꯈ꯭ꯔꯤꯕꯅꯣ, ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯒꯦꯡꯔꯦꯞ ꯇꯧꯈ꯭ꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯀꯔꯝꯕ ꯃꯐꯝꯗ ꯍꯥꯠꯂꯒ ꯀꯗꯥꯏꯋꯥꯏꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯒꯦ ꯍꯥꯏꯕꯗꯤ ꯁꯣꯔꯁ ꯑꯃꯠꯇꯗꯒꯤ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯔꯥꯡ ꯈꯖꯤꯛ ꯅꯦꯝꯊꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩ ꯃꯆꯥꯁꯤꯡ ꯐꯥꯔꯒ ꯍꯥꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯅꯠꯇ꯭ꯔꯒ ꯐꯣꯇꯣꯒ꯭ꯔꯥꯐꯁꯤꯡ ꯍꯦꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯂꯤ꯫ ꯃꯃꯥꯡꯗꯁꯨ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯈꯔ ꯃꯈꯩ ꯏꯪꯊꯗꯨꯅ ꯇꯝꯄꯥꯛꯀꯤ ꯑꯦꯔꯤꯌꯥꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯔ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯁꯦꯛꯃꯥꯏꯖꯤꯟꯗꯒꯤ ꯅꯍꯥ ꯑꯅꯤ ꯀꯪꯂꯥ ꯇꯣꯝꯕꯤꯔꯣꯝꯗ ꯃꯥꯡꯈꯤꯕ ꯏꯔꯦꯡꯕꯝ ꯆꯤꯡꯈꯩꯉꯥꯟꯕ ꯑꯃꯗꯤ ꯁꯒꯣꯜꯁꯦꯝ ꯉꯥꯂꯩꯕ ꯑꯅꯤꯕꯨ ꯇꯝꯊꯤꯅ ꯌꯥꯝꯅꯃꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯍꯥꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯧꯅ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯇꯨꯅ ꯏꯔꯥꯡ ꯊꯣꯛꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯝꯄꯥꯛꯇ ꯇꯪꯗꯨ ꯂꯩꯇꯥꯕꯒꯤ ꯐꯤꯚꯝ ꯈꯔ ꯃꯈꯩ ꯍꯦꯛ ꯍꯟꯖꯤꯜꯂꯛꯄꯒ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅꯃꯛ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯄ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯛꯄ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯤꯡ ꯍꯟꯖꯤꯟꯅ ꯀꯨꯀꯤꯁꯤꯡꯅ ꯊꯥꯗꯣꯛꯇꯨꯅ ꯃꯤꯇꯩꯁꯤꯡꯗ ꯀꯥꯏꯍꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ
कुकीसिंगना चथरक्पा साइबर वार अमगी सरुक अमा ओइना लौबा यारी मरग असिदा थौदोक असिगी मतंगदा मणिपुरगी सीएम एन बिरेनना थौदोक असिदा चेनबसिंग लेमना थारोय हाइरक्ली मखोइगी मथक्ता लौफम थोकपा एक्शनसिंग अथुबदा लौखटलगनी हाइना चीफ मिनिस्टरना सेक्रेटरीतगी थादोरकपा चिरोल अमना फोंदोरक्ली अरोइबदा ngasiगी तेंतकपा मरोइबा पाउ खरा असम पुलिस ना लुपा crore मंगागी ओइगदबा नार्कोटिक सीज तौखिबगा लोइना ड्रग पेंडलिंग की मरमदा मणिपुरगी कुकी मरी फागतख्रे मणिपुर की इरांग असी मितई सिंगना निंथीजना सेम साराबा वार ऑफ इंडिपेंडेंट कंट्री नि हाइना यूनियन ऑफ इंडिया दगी तोंगान तानबगी लानबनी हाइना कुकी इन पी मणिपुर फोंदोरक्ले MPCC की जनरल सेक्रेटरी पी शरद चंद्रना कुकी मिनिस्टर अमदी MLA सिंगना लेजिस्लेटिव अमो ओइबगी नियम थुगाइबा मितैना चिंगद चटपा ngamdaba कुकी सिंगना तंपाकता चटपा याद्रबा मतम असिदा मणिपुर करी करंबा लेंगाक अमा लैरिबगे हाइना वहंग हंगरक्ले मणिपुर की CM N बिरेनना थनागोंग विलेज खौपुमदा ओपन जिम संगाखिबगा लोइना खौपुमदा डेवलपमेंट प्रोजेक्ट कया ngarang उरेप उयुंग तमख्रे सेंगमाइजिंग मनुंग लेकाइदा नोंमैना कापदगी असोगापन यावरबा हक्चांगमा लंबीदा तादुना लेरंबा थेंगनाख्रे हिंसाना चाहलबा मणिपुरदा अहेनबा सेंट्रल आर्म फोर्स पर्सनल चमरी अमसु एयरलिफ्ट तौदुना पुसिलख्रे हारिबा पर्सनल सिंग असि BSF अमदी CRPF की पर्सनल सिंगने चोचानपुर कैंपस असि टेम्पररी प्रिजन ओइना सिजनगदौरिबा असिगिदमक अखनना हारिबा ट्रूपर सिंग असि मणिपुरदा थाजिलखिबनी हाइरे केंद्र लेंगाकना हिंसाना चाहलबा मणिपुरदगी चटखिबा हौजे हौजिक मिजोरमदा चंगफम लौदुना लैबा इंटरनली डिस्प्लेस पीपल सिंगदा सेलगी ओइबा कंपेंसेशन अमत पीरोय मयेक सिंगना हाइरख्रे मदुगी महुत्ता मिजोरमदा लैबा मियोय सिंगदा चाना थकनबा मदी हिदाक ओइना मटेरियल सपोर्ट खक्तमक पीगनी हाइरख्ले बिहार की CM नीतीश कुमार ना NDA दा अमुक हलकपगी वफम लैते अदुगा करिगुंबा महाकना हलकपा तारबसु BJP ना कैदोंगैदा महाकपु लौसिलोय हाइरक्ले इंडियन वुमेन क्रिकेट टीम ना एशियन गेम्स इंग्लिशिंग कुलहुमदोई दा गोल्ड मेडल लौख्रे फाइनल दा इंडिया ना श्रीलंका बु रन 13 दा माइथिबा पीखि नाकलमरोम दा हांगजो एशियन गेम्स दा रंग सेप्टेम्बर 15 इंडिया ना अहानबो ओइना गोल लौखि इंडियन शूटर्स दिव्यांश पनवर ऐश्वरी प्रताप सिंह तोमर अमदी रुद्राक्ष पाटिलना मेंस 10 मीटर एयर राइफल टीम इवेंटा गोल्ड मेडल लौखि हौजे हौजिक इंडियाना लौरिबसी गोल्ड अनि सिल्वर अहुम अमदी ब्रोंज तरुकनी पुन्ना मेडल 13 फंगदुना एशियन गेम्स ता मंगासुबा पोजीशन दा लैरे पनबा याय मणिपुरदगी नावरेम रोसिबिनानसु वुशुदा ngarang ब्रोंज मेडल अमा लौरखरबने अमदी कैनेडा की डिफेंस मिनिस्टर ना इंडिया दा पाइखलिबा थौरांग संगी मथक्ता पेंदबा फोंदोरखरे सेपरेटिस्ट लीडर हाटपगी थीहुंबा चथबदा कोऑपरेशन पीबिनबा इंडिया लेंगाकता हाइजरक्ले ngasi ne Arambai News Guwahati da mitilon gi pau sandok chaba matang sa loisin jawaga loinana tabiri basingbo amkaso hanna khurumjari